ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯄꯤꯛꯂꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯡꯌꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯇꯣꯟꯌꯥꯏ ꯀꯧꯕ ꯍꯅꯨꯔꯕ ꯑꯍꯜ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯁꯛ ꯀꯧꯕꯤ ꯍꯅꯨꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯃꯃꯧ ꯃꯁꯨ ꯄꯨꯟꯅ ꯆꯤꯡꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯃꯂꯤ ꯃꯂꯤ ꯇꯧꯔꯕ ꯋꯥꯅ ꯁꯥꯕ ꯌꯨꯝ ꯑꯃꯗ ꯆꯥꯕ ꯆꯥꯗꯕ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯖꯕ ꯏꯃꯨꯡꯅꯤ꯫ ꯅꯣꯡꯃ ꯇꯣꯟꯌꯥꯏꯒ ꯄꯤꯁꯛꯀꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯟꯌꯥꯏꯅ, "ꯃꯕꯣꯛ, 이번이부 그냥 꾸이나 흰기가다고 말리겠네. 모이 마부부 제히 가야부 수라기네. 아독 얌나 시닝리버두보. 시닝버기 와나때다. 흰닝버기디 제히 짜망아무 흰기기나 칼리버니. 어두다 제히 짜망아 수가도바 제히 짜머리가 따라목 와리버두다 숨항머니. 가리노 하리시보 모이 마부부 자히 머우라 각다 수다 ngairibranne. ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯁꯤꯗꯧ ꯃꯥꯜꯂꯤꯕꯣ? ꯀꯔꯤꯒꯤ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯁꯤꯗꯧꯔꯤꯕ? ꯁꯤꯗꯗꯤ ꯀꯩꯅꯣ, ꯑꯩꯅ ꯃꯣꯏ ꯃꯄꯨꯗꯒꯤ ꯆꯍꯤ 9 ꯍꯜꯂꯒ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯆꯍꯤ 9 ꯍꯜꯂꯤꯕ? ꯑꯗꯨꯗꯤ ꯅꯪꯗꯤ ꯆꯍꯤ 97 ꯁꯨꯔꯦꯅꯦ꯫ ꯁꯨꯗꯗꯤ ꯀꯩꯅꯣ? 시더니 ꯀꯔꯤ ꯅꯣꯛꯅꯤꯡꯒꯦ? ꯃꯣꯏꯒꯤ ꯃꯄꯨꯅ ꯍꯥ ꯀꯥꯏꯅ ꯀꯟꯅ ꯅꯣꯛꯂꯤꯕꯗꯨꯕꯣ? ꯍꯥꯏꯁꯤꯅꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 9 ꯍꯜꯂꯦꯅꯦ꯫ ꯍꯥꯟꯅꯗꯤ ꯃꯣꯏ ꯃꯄꯨꯅ ꯍꯜꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯦꯗꯅ꯫ ꯃꯣꯏ ꯃꯕꯣꯛꯀꯤ ꯋꯥꯁꯤꯗꯤ ꯇꯥꯕꯗꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯆꯍꯤꯗꯣ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯟꯖꯔꯣ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯥꯟꯅ ꯁꯤꯅꯕ꯫ 이스, ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯣꯏ ꯃꯄꯨꯗꯒꯤ ꯍꯥꯟꯅ ꯁꯤꯗꯣꯏꯕ? ꯑꯩꯗꯤ ꯂꯩꯈꯤꯅꯤ꯫ 이수ꯁꯤꯡꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ 이수 ꯑꯃꯒꯃꯨꯛ ꯌꯥꯎꯔꯕ ꯐꯥꯎꯕ ꯑꯩꯗꯤ ꯁꯤꯕꯤꯔꯣꯏ, ꯍꯤꯡꯈꯤꯅꯤ꯫ ꯍꯤꯡꯖꯔꯣ ꯆꯍꯤ 1000 ꯐꯥꯎꯕ ꯑꯩꯗꯤ ꯀꯨꯏꯅꯒ ꯍꯤꯡꯂꯔꯣꯏꯗ꯫ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯌꯥꯔꯤꯉꯩ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯂꯤꯉꯩꯁꯤꯗ ꯁꯤꯖꯍꯧꯔꯒꯦ꯫ ꯍꯌꯦꯡ ꯇꯨꯝꯕ ꯆꯥꯕꯒ ꯌꯥꯗꯈꯩ ꯍꯧꯒꯠꯇꯨꯅ ꯆꯠꯄꯒ ꯉꯝꯗꯈꯩ ꯏꯆꯥ ꯏꯃꯧꯗ ꯑꯣꯠꯇꯨꯅ ꯂꯩꯕꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅꯅꯦ ꯈꯔ ꯊꯨꯅ ꯐꯠ ꯂꯥꯎꯅ ꯁꯤꯈꯤꯕ ꯃꯁꯤꯃꯨꯛ ꯋꯥꯏ ꯁꯪꯕꯁꯦ ꯂꯩꯔꯔꯣꯏ꯫ ꯑꯁꯦꯡꯕꯔꯣ ꯃꯣꯏ ꯃꯄꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯕꯣꯛ꯫ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯤꯗ ꯀꯩꯗꯧꯔꯒ ꯂꯩꯍꯧꯗꯧꯔꯤꯕ? ꯃꯣꯏ ꯃꯄꯨ ꯁꯤꯔꯁꯨ ꯁꯤꯃꯤꯟꯅꯁꯤꯀꯣ, ꯍꯤꯡꯂꯁꯨ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯃꯁꯨ ꯅꯨꯄꯥꯅ, ꯑꯕꯣꯛ, ꯄꯨꯄꯨ, 이마ꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯌꯦ꯫ ꯃꯁꯨ ꯅꯨꯄꯤꯅ ꯑꯃꯨꯛ, ꯑꯩꯗꯤ ꯄꯨꯄꯨꯒ ꯆꯥꯗꯣꯏꯅꯤ꯫ ꯃꯁꯨ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯑꯩꯗꯤ ꯑꯕꯣꯛꯒ ꯆꯥꯅꯤ꯫ ꯇꯣꯟꯌꯥꯏꯅ, ꯑꯩꯒꯤ 이수 3ꯗꯨꯕꯨ ꯁꯨꯔꯕ ꯖꯥꯠꯂꯥ? ꯄꯤꯁꯛꯅ, ꯁꯨꯔꯝꯂꯅꯤꯗ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯉꯥꯏꯈꯣꯅꯦ ꯃꯕꯣꯛ, ꯏꯆꯥ ꯑꯇꯣꯝꯕꯗꯨꯕꯨ ꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯇꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯏꯕꯨꯡꯉꯣ ꯆꯧꯕ, ꯇꯥꯕ꯭ꯔꯣ? ꯏꯃꯥꯅ ꯀꯧꯔꯤꯁꯤꯕꯣ? ꯅꯅꯥꯎ ꯇꯣꯝꯄꯣꯛꯇꯨꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ? ꯃꯆꯥ ꯑꯍꯜꯅ, ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯏꯃꯥ꯫ ꯉꯁꯥꯏ ꯑꯩꯅ ꯈꯔ ꯆꯩ ꯉꯥꯡꯕ ꯇꯧꯔꯨꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯏꯃꯥ, ꯕꯥꯕꯥ, ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯡꯕꯁꯤꯕꯣ? ꯋꯥ ꯑꯝꯇ ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯕꯁꯦ ꯅꯣꯡꯃꯇ ꯌꯥꯗꯦ, ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯈꯥꯗꯁꯨ ꯉꯥꯏꯍꯥꯛꯇ ꯂꯩꯇ꯭ꯔꯤꯕ꯫ ꯃꯥꯅ ꯇꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯝꯇ ꯅꯠꯇꯦ, ꯁꯤꯔꯁꯨ ꯌꯥꯔꯕ ꯃꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯃꯁꯨꯁꯤꯡꯗꯨꯅ, ꯄꯨꯄꯨ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ, ꯑꯕꯣꯛ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕ꯫ ꯄꯤꯁꯛꯅ, ꯍꯣꯏ ꯆꯥꯔꯁꯤ꯫ ꯏꯆꯥ, ꯑꯉꯥꯡꯈꯩꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯂꯥꯛꯑꯣ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯁꯤ꯫ ꯃꯣꯏ ꯃꯄꯨ, ꯂꯥꯛꯑꯣ, ꯏꯆꯥ ꯇꯣꯝꯄꯣꯛꯅ ꯄꯥꯝꯖꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯌꯦꯠꯂꯒꯨꯝꯁꯤ꯫ ꯇꯣꯟꯌꯥꯏꯅ, ꯃꯤꯒꯤ ꯑꯋꯥꯕ ꯎꯔꯤꯈꯩ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯀꯠꯊꯣꯛꯄ ꯄꯥꯝꯕ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯄꯣꯛꯅꯤꯀꯣ꯫ ꯏꯃꯧ ꯅꯨꯄꯤ, ꯇꯣꯝꯄꯣꯛꯀꯤ ꯆꯥꯛꯇꯤ ꯈꯔ ꯑꯗꯨ ꯈꯥꯛꯄꯤꯌꯨꯀꯣ, ꯃꯥꯅ ꯐꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯁꯨ꯫
ꯃꯃꯧ ꯅꯨꯄꯤꯅ ꯍꯣꯏ ꯄꯥꯕ ꯇꯣꯟꯌꯥꯏꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯇꯣꯟꯌꯥꯏꯒ ꯄꯤꯁꯛꯀꯗꯨ ꯇꯣꯝꯄꯣꯛꯀꯤ ꯈꯟꯕꯗ ꯋꯥꯖꯔꯕꯁꯨ ꯃꯁꯨꯁꯤꯡꯒꯤ ꯃꯃꯥꯡꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯄꯤꯁꯛꯅ ꯃꯩꯍꯨꯝ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯝꯄꯣꯛꯄꯨ ꯊꯤꯕ ꯊꯣꯛꯂꯛꯏ ꯇꯣꯝꯄꯣꯛꯇꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯔꯒ ꯈꯨꯠꯇ ꯊꯥꯡꯇꯦꯟ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯅꯨꯡꯗ ꯄꯨꯔꯤꯕ ꯆꯦꯡ ꯍꯋꯥꯏꯁꯤꯡꯗꯨ ꯂꯧꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯏꯌꯥꯝꯕ ꯃꯌꯥꯝ ꯑꯥꯗ ꯁꯒꯣꯜ ꯒꯥꯔꯤ ꯈꯔ ꯂꯥꯛꯂꯤꯕꯁꯦ ꯁꯣꯏꯗꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡ ꯐꯧꯁꯤꯡꯁꯦ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯜꯂ ꯇꯥꯔꯕ ꯆꯝꯖꯔꯕ ꯂꯧꯃꯤꯁꯤꯡꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥꯅ ꯁꯦꯝꯖꯗꯨꯅ ꯂꯥꯛꯆꯕ ꯂꯣꯛꯆꯕ ꯆꯦꯡ ꯐꯧꯁꯤꯡꯗꯨꯅꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯁꯤꯗꯒꯤ ꯅꯝꯗꯅ ꯃꯨꯜꯂꯒ ꯀꯣꯅꯨꯡꯗ ꯄꯨꯔꯤꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤꯌꯦ ꯇꯣꯝꯄꯣ ꯍꯣꯏ ꯏꯌꯥꯝꯕ ꯃꯣꯏꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯆꯥꯔꯒ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯋꯥꯖꯔꯕ ꯂꯧꯃꯤꯁꯤꯡꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯃꯕꯨꯛ ꯄꯥꯏꯔꯒ ꯋꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯗꯣꯏꯅꯤ ꯏꯌꯥꯝꯕꯁꯤꯡ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗꯒꯤ ꯑꯃꯨꯛ ꯃꯨꯟꯗꯨꯅ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯁꯤ ꯅꯨꯄꯥ ꯑꯇꯩꯗꯨꯅ ꯂꯛꯁꯤꯜꯂꯛꯂꯤ ꯁꯦꯝ ꯁꯥꯔꯣ ꯃꯥꯏ ꯃꯤꯠ ꯈꯨꯝꯖꯤꯜꯂꯨꯍꯦ ꯃꯥꯏ ꯃꯤꯠꯁꯤꯡꯗꯣ ꯂꯣꯏ ꯈꯨꯝꯖꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯇꯔꯥꯁꯤꯗꯒꯤ ꯃꯤ ꯑꯃ ꯍꯦꯛꯇ ꯂꯥꯏꯕꯛ ꯊꯤꯗꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯐꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯣꯛꯅꯕ ꯌꯥꯗꯦꯀꯣ ꯇꯣꯝꯄꯣꯛꯅ ꯍꯣꯏ ꯏꯌꯥꯝꯕꯁꯤꯡ ꯏꯌꯥꯝꯕ ꯅꯛꯁꯤꯜꯂꯛꯂꯦ ꯅꯨꯡꯖꯥꯎꯁꯤꯡꯁꯤ ꯏꯟꯊꯗꯨꯅ ꯂꯝꯕꯤ ꯊꯠꯂꯒꯦ ꯃꯌꯥꯝꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯉꯥꯏꯈꯣ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯕꯒ ꯏꯟꯊꯒꯗꯕꯅꯤ ꯑꯗꯨꯒ ꯅꯣꯏ 5 ꯑꯃꯅ ꯑꯁꯣꯝꯗꯒꯤ ꯇꯧꯔꯛ ꯃꯅꯤꯡ ꯃꯃꯥꯡ ꯆꯞꯇꯨꯅ ꯃꯣꯏꯗꯒꯤ ꯑꯌꯥꯎꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯍꯧꯔꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯣꯏꯗ ꯈꯨꯠ ꯊꯥꯕꯗꯤ ꯌꯥꯗꯦ ꯀꯤꯍꯟꯕ ꯅꯠꯇꯅ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯌꯥꯔꯦ ꯅꯨꯡ ꯏꯟꯊꯔꯣꯍꯦ ꯑꯇꯩꯗꯨꯅ ꯏꯟꯊꯔꯁꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯍꯥꯟꯅ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯃꯤꯠ ꯈꯨꯝꯖꯤꯜꯂꯤꯕꯗꯣ ꯎꯍꯟꯒꯨꯝꯁꯤꯀꯣ ꯃꯌꯥꯝ ꯂꯥꯟꯃꯤꯁꯤꯡꯅ ꯃꯣꯏ 10ꯅ ꯅꯨꯡ ꯏꯟꯊꯗꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯂꯥꯟꯗꯥꯁꯟꯗꯨꯅ ꯆꯦꯡ ꯍꯋꯥꯏ ꯐꯧ ꯄꯨꯔꯛꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯃꯤ ꯂꯥꯟꯃꯤ ꯑꯃꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯩꯈꯣꯏꯗꯒꯤ ꯅꯣꯏꯅ ꯂꯥꯟꯗꯥꯗꯨꯅ ꯃꯨꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦꯀꯣ ꯅꯣꯡꯃꯗꯤ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯏꯈꯨꯠ ꯆꯟꯕ ꯇꯥꯟꯖꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯈꯤꯅꯤ ꯃꯗꯨꯗ ꯅꯣꯏ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯥꯛꯅꯔꯒ ꯍꯥꯠꯀꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯌꯦꯡꯉꯨ ꯇꯣꯝꯄꯣꯛꯅ ꯀꯔꯤ ꯍꯥꯏꯕ ꯑꯃꯅ ꯇꯣꯝꯄꯣꯛ ꯈꯨꯠ ꯊꯥꯒꯅꯨꯅꯦ ꯏꯌꯥꯝꯕꯗꯨꯅ ꯑꯁꯦꯡꯕ ꯃꯤꯡꯗꯣ ꯁꯤꯖꯤꯟꯅꯒꯅꯨꯅꯦ ꯅꯣꯏꯕꯣ ꯇꯣꯝꯄꯣꯛꯅ ꯅꯣꯏꯅ ꯀꯦꯜꯂꯒ ꯄꯨꯔꯛꯂꯤꯕ ꯐꯧꯁꯦꯡ ꯃꯌꯥꯝꯁꯤꯕꯨ ꯅꯣꯏꯒꯤꯅꯤ ꯍꯥꯏꯕ ꯈꯨꯡꯒꯪꯗ ꯄꯣꯛꯆꯕ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯣꯛꯆꯕ ꯐꯧꯁꯤꯡꯁꯤꯕꯨ ꯅꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯨꯜꯂꯒ ꯄꯨꯔꯒ ꯂꯥꯛꯂꯒ ꯅꯣꯏꯒꯤꯅꯤ ꯍꯥꯏꯕ ꯍꯥ ꯅꯪ ꯍꯥꯠꯇꯣꯛꯎꯔ ꯍꯥ ꯏꯌꯥꯝꯕ ꯃꯣꯏꯁꯤꯡꯁꯤ ꯍꯥꯠꯇꯣꯛꯂꯒ ꯀꯣꯝ ꯇꯧꯗꯨꯅ ꯐꯨꯝꯖꯤꯟꯈꯤꯕꯅ ꯐꯠꯇ꯭ꯔꯥ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯤꯔꯔꯣꯏ ꯑꯗꯨꯅ ꯍꯥꯠꯂꯕꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯖꯔꯦꯗꯅ ꯂꯦꯝꯅ ꯃꯤꯉꯣꯟꯗꯒꯤ ꯃꯨꯜꯂꯒ ꯆꯥꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯂꯥꯟꯃꯤ ꯑꯃꯅ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯂꯕꯅꯤꯅ ꯀꯣꯟꯅ ꯇꯞꯅ ꯊꯤꯔꯒ ꯐꯥꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯤꯡꯒꯠꯂꯕꯗꯤ ꯑꯩꯈꯣꯏ ꯁꯤꯔꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯈꯔ ꯐꯤꯡꯕ ꯑꯉꯥꯡ ꯃꯥꯜꯂꯦ ꯏꯌꯥꯝꯕꯗꯨꯅ ꯍꯩ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯍꯜꯂꯁꯤ ꯍꯨꯔꯥꯟꯕ ꯂꯥꯟꯃꯤꯁꯤꯡꯁꯦ ꯄꯨꯜꯂꯒ ꯑꯗꯨꯝ ꯊꯅꯝꯃꯣ ꯇꯣꯝꯄꯣꯛꯅ ꯏꯌꯥꯝꯕ ꯑꯩꯗꯤ ꯃꯣꯏꯁꯤꯡꯁꯦ ꯇꯞꯇꯥꯏ ꯐꯨꯔꯝꯂꯒ ꯆꯠꯈꯤꯕꯅ ꯐꯩꯅ ꯈꯜꯂꯤ ꯍꯌꯦꯡ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯐꯥꯈꯤꯕ ꯃꯇꯝꯗ ꯍꯤꯡꯅ ꯊꯥꯗꯣꯔꯛꯀꯗꯧ ꯅꯠꯇꯦ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯗꯣꯏꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯇꯣꯟꯌꯥꯏꯅ ꯃꯕꯣꯛ ꯃꯇꯝꯁꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯕ ꯃꯥꯜꯂꯦꯅꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇꯕꯨ ꯇꯥꯈꯤꯗ꯭ꯔꯦ ꯂꯣꯏꯅꯕꯨ ꯇꯨꯝꯅꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯀꯝꯗꯧꯁꯤꯒꯦ ꯏꯕꯥꯅꯤꯕꯨ ꯏꯆꯥ ꯇꯣꯝꯄꯣꯛꯅ ꯍꯜꯂꯛꯄ ꯉꯥꯏꯈꯤꯁꯤ ꯍꯥꯏꯕ꯭ꯔꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯗꯨꯕꯨ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯅꯦ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯈꯨꯜꯂꯛꯇ ꯆꯠꯇꯨꯅ ꯂꯝ ꯍꯦꯜꯂꯤꯕ ꯃꯣꯏꯅ ꯂꯩꯕꯥꯛ ꯑꯁꯦ
ꯉꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯣꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯅꯠꯇꯅ ꯑꯁꯣꯟ ꯑꯅꯥ ꯌꯦꯡꯂꯒ ꯄꯣꯠ ꯆꯩ ꯃꯨꯟꯕꯤꯕ ꯌꯥꯗ꯭ꯔꯒꯅ ꯐꯨ ꯆꯩꯕ ꯀꯌꯥꯁꯦ ꯇꯧꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯒꯤ ꯈꯨꯐꯤꯡꯗꯨꯒ ꯂꯝꯍꯦꯟꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯊꯦꯡꯅꯗꯅ ꯈꯠꯅ ꯆꯩꯅꯕꯒ ꯇꯧꯔꯨꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯈꯣꯏꯗꯤ? ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯤꯁꯨ꯫ ꯃꯌꯥꯝꯕ ꯃꯆꯦꯁꯤꯡꯁꯤꯅ ꯇꯞꯄꯤꯕ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯡꯂꯤꯕ ꯃꯁꯤꯕꯨ ꯉꯥꯡꯅ ꯁꯛꯅꯕꯅ ꯌꯥꯗ꯭ꯔꯤꯕ꯫ ꯑꯗꯨ ꯃꯕꯨ ꯏꯆꯥ ꯇꯣꯝꯄꯣꯛꯁꯦ ꯃꯤꯉꯣꯟꯗꯗꯤ ꯂꯥꯟꯗꯕꯅꯤ, ꯃꯉꯣꯟꯗ ꯍꯧꯔꯨꯕ ꯌꯥꯗꯕ ꯈꯛꯀꯤ ꯋꯥꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯃꯤꯒꯤ ꯐꯠꯇꯅꯕꯁꯨ ꯅꯣꯡꯃꯇ ꯇꯧꯗꯦ ꯃꯥꯅ꯫ ꯃꯤꯒꯤ ꯑꯋꯥꯕꯅꯦ ꯍꯥꯏꯔꯗꯤ ꯆꯦꯟ ꯆꯦꯟꯗꯅ ꯌꯥꯎꯕꯤꯕꯅꯤ, ꯃꯗꯨꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯆꯨꯝꯕ, ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯤꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯕꯁꯦ ꯌꯥꯝꯅ ꯂꯨꯏꯅꯦ ꯃꯣꯏ ꯃꯄꯨ꯫ ꯃꯤ ꯐꯠꯇꯕꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯈꯤꯕꯅ ꯑꯐꯕ ꯄꯥꯝꯖꯕ ꯃꯤꯁꯤꯡꯁꯦ ꯑꯋꯥꯐꯝꯗ ꯂꯣꯏꯅ ꯇꯥꯔꯕꯅꯤꯅꯦ꯫ ꯑꯗꯣ ꯃꯕꯣꯛ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯍꯜꯂꯛꯂꯔꯣꯏ ꯈꯪꯉꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯂꯁꯤ꯫ ꯇꯣꯟꯌꯥꯏꯒ ꯄꯤꯁꯛꯀꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯝꯄꯣꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯌꯨꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀꯤ ꯈꯣꯡꯂꯣꯏ ꯃꯣꯏ 10ꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯂꯥꯛꯂꯛꯄ ꯐꯧꯁꯦꯡ ꯍꯋꯥꯏꯁꯤꯡꯗꯨ ꯂꯥꯏꯔꯕ ꯑꯋꯥꯕ ꯏꯃꯨꯡꯁꯤꯡꯗ ꯈꯔ ꯈꯔ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯣꯏ 10ꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯔꯨ ꯑꯣꯏꯅ ꯇꯣꯝꯄꯣꯛꯄꯨ ꯊꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯇꯝꯊꯤꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯊꯃꯣꯏꯗꯗꯤ ꯇꯣꯝꯄꯣꯛꯄꯨ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯃꯤꯡꯇꯕꯨ ꯁꯣꯟꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ, ꯏꯌꯥꯝꯕ ꯀꯩꯗꯧꯔꯦ? ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯌꯥꯝꯕꯒꯤ ꯃꯥꯏꯊꯣꯡꯁꯦ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯃꯇ ꯎꯕ ꯐꯪꯗꯦ꯫ ꯀꯩꯗꯧꯕꯒ ꯌꯥꯎꯔꯕꯒꯦ ꯏꯌꯥꯝꯕ? ꯌꯨꯝꯗꯒ ꯑꯅꯥ ꯑꯌꯦꯛꯀꯤ ꯄꯥꯎꯒ ꯂꯩꯕ꯭ꯔꯥ ꯏꯌꯥꯝꯕ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯅꯌꯥꯝꯕꯒꯤ ꯏꯁꯥꯁꯦ ꯍꯟꯗꯛ ꯃꯔꯛ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕ, ꯑꯗꯨꯒꯤꯅꯤ, ꯑꯇꯩ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯊꯕꯛꯁꯦ ꯏꯌꯥꯝꯕ ꯌꯥꯎꯕꯤꯔꯅꯨ, ꯄꯣꯊꯥꯔꯒ ꯂꯩꯕꯤꯔꯣ꯫ ꯅꯅꯥꯎꯒ ꯏꯌꯥꯝꯕ ꯃꯣꯏ 9ꯒ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯧꯔꯒꯦ꯫ ꯉꯥꯏꯈꯣ ꯇꯣꯝꯄꯣꯛ, ꯊꯕꯛ ꯑꯗꯣ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯅꯣꯏ ꯃꯄꯥꯅ ꯉꯝꯂꯣꯏ꯫ ꯍꯣꯔꯦꯟ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯅꯨꯄꯥ ꯑꯃꯅ, ꯏꯌꯥꯝꯕ ꯑꯗꯨꯒꯤꯗꯤ ꯄꯥꯈꯠꯄꯤꯔꯨꯅꯨ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯇꯣꯝꯄꯣꯛꯄꯨ ꯌꯥꯎꯔꯕꯗꯤ ꯁꯣꯏꯗꯅ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯂꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯌꯥꯝꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯕꯤꯍꯧꯔꯣ꯫ ꯑꯩꯈꯣꯏ ꯃꯄꯥꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯆꯔꯨꯔꯒꯦ ꯏꯌꯥꯝꯕ꯫ ꯑꯃꯅ ꯑꯃꯨꯛ, ꯃꯔꯨꯞꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯏꯌꯥꯝꯕ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛ ꯑꯁꯦ ꯑꯩꯈꯣꯏ 10ꯒ ꯃꯊꯟꯇꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯒꯤ ꯀꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗ꯭ꯔꯦ ꯏꯌꯥꯝꯕ꯫ ꯇꯣꯝꯄꯣꯛꯅ, ꯏꯌꯥꯝꯕ ꯅꯅꯥꯎꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯏꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯖꯕꯗꯒꯤ ꯅꯅꯥꯎꯁꯨ ꯏꯌꯥꯝꯕꯒꯨꯝꯅ ꯍꯩꯁꯤꯡꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪ ꯍꯩꯖꯔꯕꯅꯤ꯫ ꯏꯌꯥꯝꯕꯅ ꯍꯛꯆꯥꯡ ꯉꯝꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩ ꯏꯌꯥꯝꯕ ꯌꯥꯎꯗꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯆꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯕ ꯇꯥꯟꯖꯥ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯇꯥꯟꯖꯥ ꯑꯁꯦ ꯃꯥꯡꯍꯟꯗꯅꯕ ꯑꯩꯈꯣꯏ ꯃꯄꯟꯁꯤ ꯑꯣꯏꯅ ꯆꯠꯇꯨꯅ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯔꯨꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯏ ꯃꯄꯟꯅ ꯃꯥꯟꯅꯅ ꯂꯦꯞꯂꯕꯅꯤꯅ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯔꯛꯑꯣ꯫ ꯑꯗꯨꯒ ꯅꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯌꯥꯔꯤꯕ ꯃꯈꯩ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠ ꯆꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ꯫ ꯆꯠꯂꯨꯔꯣ, ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯎꯀꯣ꯫ ꯅꯌꯥꯝꯕ ꯉꯥꯏꯔꯝꯂꯒꯦ꯫ ꯇꯣꯝꯄꯣꯛꯅ, ꯍꯣꯏ ꯏꯌꯥꯝꯕ꯫ ꯇꯣꯝꯄꯣꯛꯀ ꯃꯣꯏ ꯑꯇꯩꯗꯨꯒ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯌꯥꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯌꯥꯝ ꯁꯥꯎꯅ ꯇꯣꯝꯄꯣꯛꯄꯨ ꯀꯂꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯇꯣꯝꯄꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯍꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩꯒꯤ ꯋꯥ ꯇꯥꯕ, ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯃꯣꯏ 9ꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗꯒꯤ ꯇꯣꯝꯄꯣꯛꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈ꯭ꯔꯦ ꯈꯟꯈ꯭ꯔꯦꯅꯦ꯫ ꯇꯣꯝꯄꯣꯛꯀ ꯃꯤ 10ꯒꯁꯨ ꯆꯥꯡꯗꯝꯅꯗꯨꯅ ꯋꯥꯒꯁꯨ ꯉꯥꯡꯂꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜ ꯂꯩꯀꯥꯏ ꯀꯌꯥ ꯑꯃꯗꯤ ꯇꯣꯝꯄꯣꯛꯀꯤ ꯃꯤꯡꯁꯦ ꯃꯥꯒꯤ ꯃꯤꯡꯁꯦ ꯉꯥꯛꯇ ꯁꯣꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯃꯣꯏꯕꯨ ꯂꯨꯆꯤꯡꯗꯨꯅ ꯄꯨꯔꯤꯕ, ꯇꯥꯛꯂꯤꯕ ꯑꯩꯕꯨꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕꯤ ꯎꯕꯤꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯁꯦ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯀꯅꯥꯃꯠꯇꯅ ꯈꯪꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯒꯤ ꯃꯤ ꯃꯣꯏ 9ꯁꯤ ꯐꯥꯎꯕꯅ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯇꯣꯝꯄꯣꯛꯅ ꯍꯥꯏꯕꯗ ꯇꯥꯈ꯭ꯔꯅꯤ꯫ ꯁꯣꯝꯗꯅ ꯃꯣꯏ 9ꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯅꯤꯡꯊꯧꯅ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯑꯃ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ, ꯂꯝꯕꯤꯁꯦ
ꯃꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯅꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯂꯨꯝꯗꯨꯅ ꯂꯩꯅꯔꯁꯤ ꯏꯌꯥꯝꯕ ꯑꯅꯤꯃꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯣꯏ ꯑꯅꯤꯅ ꯀꯥꯎꯗꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯣꯝꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯒꯦ ꯍꯣꯏ ꯏꯌꯥꯝꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯑꯦꯍꯦ ꯀꯩꯅꯣ ꯂꯥꯟꯃꯤꯗꯤ ꯏꯌꯥꯎ ꯌꯥꯎꯗꯦ ꯑꯗꯨꯒ ꯄꯨꯔꯛꯂꯤꯕꯁꯤꯗꯤ ꯌꯥꯝꯅ ꯌꯥꯝꯕ ꯃꯥꯜꯂꯤꯅꯦ ꯇꯣꯝꯄꯣꯛ ꯌꯦꯡꯉꯨꯅꯦ ꯁꯒꯣꯜ ꯒꯥꯔꯤꯁꯦ 5 ꯁꯨꯏꯅꯦ ꯂꯥꯟꯃꯤꯁꯨ ꯃꯣꯏ 5ꯃꯨꯛꯇ ꯉꯁꯤꯗꯤ ꯏꯋꯥ ꯋꯥꯗꯅ ꯃꯨꯟꯕ ꯌꯥꯔꯅꯤꯍꯦ ꯇꯣꯝꯄꯣꯛ ꯑꯃꯅ ꯑꯃꯨꯛ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯎꯗꯅ ꯉꯁꯤꯗꯤ ꯀꯣꯝꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯔꯨꯔꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯥꯔꯛꯂꯕꯅꯤꯅꯦ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯆꯔꯥ ꯍꯦꯜꯂꯔꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤꯀꯣ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯇꯣꯝꯄꯣꯛ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ ꯃꯣꯏ ꯑꯅꯤꯗꯨ ꯀꯧꯕꯤꯔꯣ ꯑꯩꯈꯣꯏ ꯍꯜꯂꯁꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯣꯝꯄꯣꯛ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯅꯤꯔꯛ ꯁꯨꯅ ꯈꯨꯗꯣꯡ ꯆꯥꯕꯁꯦ ꯐꯪꯂꯔꯣꯏꯗꯕꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯍꯜꯂꯁꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯀꯤꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯏꯌꯥꯝꯕ ꯍꯧꯖꯤꯛꯀꯤꯗꯤ ꯍꯜꯂꯁꯤ ꯃꯣꯏ ꯑꯇꯩꯗꯨꯅ ꯑꯉꯥꯡ ꯍꯥꯏꯔꯤꯁꯦ ꯁꯤꯗꯅꯤꯅꯦ ꯇꯣꯝꯄꯣꯛ ꯅꯪ ꯍꯟꯒꯦꯁꯨ ꯍꯟꯈ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯂꯥꯛꯂꯕꯅꯤꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯇꯅꯗꯤ ꯍꯜꯂꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯇꯣꯝꯄꯣꯛꯇ ꯊꯥꯖꯔꯨꯕꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯏꯌꯥꯝꯕꯒ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯝꯒꯗꯕꯅꯤ ꯃꯣꯏ ꯅꯛꯁꯤꯜꯂꯛꯂꯦ ꯍꯧꯔꯁꯤ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯌꯥꯝꯕꯁꯤꯡ ꯅꯣꯏꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯕꯨ ꯂꯥꯟꯃꯤ 5 ꯈꯛꯇꯅ ꯑꯆꯤꯛꯄ ꯂꯝꯍꯥꯡꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯀꯗ꯭ꯔꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯣꯏ ꯑꯅꯤꯗꯣ ꯀꯧꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤ ꯃꯌꯥꯏꯗ ꯀꯟꯅ ꯐꯨꯅꯕ ꯁꯥꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯌꯦꯠꯄ ꯄꯤꯕ ꯍꯧꯔꯝꯃꯤ ꯃꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯀꯨꯝꯊꯗꯨꯅ ꯈꯟꯅꯕꯗꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯁꯣꯛꯂꯝꯃꯤ ꯃꯣꯏ ꯑꯇꯩꯗꯨꯅ ꯂꯥꯟꯃꯤꯁꯤꯗ ꯑꯣꯏꯅ ꯃꯣꯏ ꯑꯅꯤꯅ ꯈꯨꯠ ꯊꯥꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯂꯥꯎ ꯇꯣꯝꯄꯣꯛ ꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯁꯤ ꯉꯥꯏꯈꯣ ꯃꯤꯠꯀꯨꯞ ꯈꯔ ꯌꯦꯡꯈꯤꯁꯤ ꯍꯧꯖꯤꯛꯄꯨ ꯉꯥꯏꯕꯒꯤ ꯃꯇꯝꯂꯣ ꯌꯦꯡꯉꯨꯇꯨ ꯂꯥꯟꯃꯤ 4 ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯂꯥꯛꯑꯣ ꯁꯒꯣꯜ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯄꯨꯗꯨꯅ ꯊꯧꯈ꯭ꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ 4 ꯑꯃꯅ ꯂꯥꯟꯃꯤ 5ꯁꯤ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯅꯝꯃꯁꯤ ꯉꯥꯏꯈꯣ ꯏꯌꯥꯝꯕꯁꯤꯡ ꯃꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯦ ꯁꯅꯥ ꯅꯠꯇꯦ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯏꯌꯥꯝꯕꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯅ ꯂꯣꯏꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦꯅꯦ ꯃꯣꯏ 6ꯇꯨꯅ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯃꯣꯏꯅ ꯁꯅꯥꯅꯤ ꯍꯥꯏꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯄꯨꯔꯛꯂꯤꯕꯗꯨ ꯂꯥꯟꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯗꯨꯅ ꯃꯣꯏ 9ꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛ ꯎꯄꯥꯏꯗꯤ ꯂꯩꯇ ꯌꯦꯡꯗꯨꯅ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯂꯩꯍꯧꯏ ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯈꯟꯅ ꯏꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯣꯏ 9 ꯐꯥꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯀꯞꯇꯨꯅ ꯇꯝꯂꯝꯃꯤ ꯏꯌꯥꯝꯕꯗꯨꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯣ ꯃꯣꯏ 9ꯗꯨꯅ ꯐꯥꯈ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯊꯑꯣꯏꯀꯤ ꯐꯥꯍꯜꯂꯤꯕ꯭ꯔꯥ ꯇꯣꯝꯄꯣꯛ ꯅꯠꯇꯦ ꯏꯌꯥꯝꯕ ꯑꯩꯅ ꯏꯌꯥꯝꯕꯗ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯣꯏꯕꯨ ꯐꯅ ꯀꯟꯅꯗꯤ ꯊꯤꯡꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯗꯣ ꯃꯣꯏ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯀꯥꯏꯗꯒꯤ ꯇꯥꯅꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯈ꯭ꯔꯕꯣ ꯇꯥꯈ꯭ꯔꯕꯣ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯗꯅ ꯃꯣꯏ ꯑꯇꯩꯗꯣ ꯊꯦꯝꯗꯨꯅ ꯄꯨꯈꯤꯕꯗꯥꯏ ꯑꯗꯨꯒ ꯅꯪꯅ ꯅꯥꯟꯊꯣꯛꯂꯒ ꯍꯜꯂꯛꯂꯒ ꯃꯣꯏꯅ ꯀꯃꯥꯏꯅ ꯐꯥꯈ꯭ꯔꯤꯕꯅꯣ ꯑꯗꯨꯅꯗꯤ ꯅꯤꯡꯊꯧꯅ ꯅꯉꯣꯟꯗ ꯁꯅꯥ ꯁꯣꯏꯗꯅ ꯈꯥꯏꯔꯝꯒꯅꯤ ꯃꯣꯏꯕꯨ ꯐꯥꯍꯟꯅꯕ ꯍꯥ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨꯕꯨ ꯃꯗꯣ ꯑꯔꯥꯟꯕꯅꯤ ꯏꯌꯥꯝꯕ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨꯅꯤ ꯏꯌꯥꯝꯕ ꯀꯔꯝꯅ ꯊꯥꯖꯧ ꯍꯥꯏꯕꯅꯣꯅꯦ ꯇꯣꯝꯄꯣꯛ ꯃꯤꯁꯦ ꯁꯅꯥ ꯂꯨꯄꯥꯕꯨ ꯎꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯃꯇꯨ ꯃꯆꯥ ꯐꯥꯎꯕ ꯀꯥꯎꯏ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯣꯏ 9ꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯀꯩꯒꯤꯅꯣ ꯏꯌꯥꯝꯕꯁꯤꯡ ꯑꯁꯤꯗꯤ ꯀꯩꯅꯣ ꯃꯩꯇꯧ ꯇꯧꯏꯅ ꯑꯩꯅ ꯁꯨꯛ ꯐꯖꯅ ꯍꯥꯏꯖꯔꯁꯤ ꯐꯥꯎꯕ ꯏꯌꯥꯝꯕꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯥꯒꯤꯗ ꯈꯟꯕ ꯃꯤ ꯌꯣꯟꯊꯣꯛꯄ ꯉꯝꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯨꯅꯦ ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯣ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦꯅꯦ ꯇꯣꯝꯄꯣꯛ ꯏꯌꯥꯝꯕꯅ ꯊꯥꯖꯕꯤꯗ꯭ꯔꯃꯤꯅ ꯑꯩ ꯏꯌꯥꯝꯕꯒꯤ ꯃꯥꯡꯗ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯔꯣꯏꯒꯦ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯇꯣꯝꯄꯣꯛꯁꯦ ꯑꯩꯅꯗꯤ ꯃꯥꯕꯨ ꯐꯥꯍꯟꯅꯕ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯊꯕꯛꯁꯤꯡꯁꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ
ꯑꯩ ꯌꯥꯎꯗꯕ ꯁꯥꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯐꯥꯒꯗꯧ ꯃꯥꯗꯤ ꯐꯥꯗꯗꯅ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯃꯣꯏ ꯅꯤꯄꯥꯟꯗ ꯑꯣꯏꯅ ꯐꯥꯈ꯭ꯔꯕꯀꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯇꯣꯝꯄꯣꯛꯄꯨ ꯀꯂꯛꯃꯟꯕꯗꯒꯤ ꯑꯩꯁꯦ ꯑꯄꯪꯕ ꯐꯠꯇꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯏꯌꯥꯝꯕꯗ ꯀꯣꯟꯅ ꯅꯤꯡꯉꯝꯂꯛꯇꯕꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯇꯣꯝꯄꯣꯛꯁꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯏꯌꯥꯝꯕꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅ ꯆꯤꯡꯅꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯅꯤꯄꯥꯟꯗꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯅꯕ ꯇꯧꯕꯗꯒꯤ ꯇꯣꯝꯄꯣꯛꯀꯤ ꯃꯔꯝ ꯄꯨꯝꯕ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯐꯥꯎꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯑꯣꯠꯅꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯄꯣꯛ ꯌꯨꯝꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯣꯟꯖꯥꯏꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯨꯕꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯅꯦ ꯄꯤꯁꯛꯅ ꯍꯥꯏꯔꯨꯔꯒ ꯏꯅꯤꯡꯊꯧꯅ ꯏꯆꯥ ꯇꯣꯝꯄꯣꯛꯀꯤ ꯃꯔꯥꯜꯕꯨ ꯉꯥꯛꯄꯤꯔꯛꯀꯗ꯭ꯔꯅꯦ ꯈꯪꯗꯦꯅꯦ ꯑꯗꯨꯁꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣꯅꯦ ꯏꯕꯥꯅꯤꯕꯨ ꯌꯨꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯥꯛꯇꯨꯅ ꯑꯣꯠꯅꯩꯕ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯏꯆꯥ ꯑꯇꯣꯝꯕꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯈꯨꯠꯇ ꯍꯥꯞꯇꯨꯅ ꯍꯤꯡꯕ ꯉꯝꯂꯒ ꯑꯩꯈꯣꯏꯅ ꯏꯆꯥ ꯇꯣꯝꯄꯣꯛꯀꯤꯗꯃꯛ ꯀꯔꯤꯒꯤ ꯍꯤꯡꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯃꯣꯏ ꯃꯄꯨ ꯆꯨꯝꯃꯤ ꯃꯕꯣꯛ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯂꯥꯛꯂꯕꯁꯨ ꯏꯆꯥ ꯇꯣꯝꯄꯣꯛꯀꯤꯗꯃꯛꯇꯗꯤ ꯃꯄꯥ ꯑꯩꯅ ꯊꯦꯡꯅꯒꯅꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯄꯣꯛꯅ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯏꯃꯥ ꯇꯣꯟꯌꯥꯏꯅ ꯃꯕꯣꯛ ꯅꯆꯥ ꯑꯇꯣꯝꯕꯒꯤ ꯃꯈꯣꯜꯂꯅꯦ ꯃꯄꯥꯟꯗ ꯀꯧꯔꯤꯕꯁꯤꯕꯣ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯆꯥ ꯇꯣꯝꯄꯣꯛ ꯂꯥꯛꯏ ꯍꯥꯏꯕ ꯀꯗꯥꯏꯅꯣ ꯏꯆꯥ ꯑꯇꯣꯝꯕꯕꯣ ꯏꯃꯥ ꯃꯄꯥꯟꯗ ꯀꯧꯔꯤꯁꯦ ꯏꯆꯥ ꯇꯣꯝꯄꯣꯛꯅꯤꯗ ꯏꯆꯥ ꯇꯣꯝꯄꯣꯛ ꯑꯣꯏꯔꯗꯤ ꯊꯣꯡꯁꯦ ꯉꯁꯥꯏꯅ ꯍꯥꯡꯕ ꯀꯩꯗꯧꯒꯦ ꯃꯣꯏ ꯃꯄꯨꯕꯣ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ ꯏꯃꯨꯡꯗ ꯆꯪꯉꯛꯎꯅꯦ ꯅꯪꯕꯣ ꯀꯔꯤꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯂꯦꯞꯇꯨꯗ ꯂꯩꯔꯤꯕꯗꯨꯅꯦ ꯄꯤꯁꯛꯅ ꯏꯆꯥꯁꯤꯗꯤ ꯃꯌꯥꯡꯒ ꯄꯨꯡꯀꯪ ꯀꯪꯂꯗꯅ ꯇꯧꯔꯤꯁꯤꯗꯤ ꯏꯃꯨꯡꯗ ꯆꯪꯉꯛꯎꯅꯦ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯕꯣ ꯏꯃꯥ ꯕꯥꯕꯥ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝꯁꯤꯗ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯏꯃꯥ ꯄꯥꯕꯣꯍꯦ ꯃꯌꯥꯝꯕꯨ ꯎꯅꯤꯡꯃꯟꯗꯅ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯑꯩ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤꯕꯅꯤ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯂꯝꯃꯅꯤꯀꯣ ꯏꯃꯥ ꯏꯇꯩꯃꯒ ꯇꯥꯆꯧꯒꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯣ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯇꯣꯝꯄꯣꯛ ꯀꯔꯤꯒꯤ ꯅꯇꯩꯃꯒ ꯅꯌꯥꯝꯕꯒꯅ ꯅꯪꯉꯣꯟꯗ ꯁꯥꯎꯒꯗꯧꯔꯤꯕꯅꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯇꯣ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯁꯣꯜꯂꯒ ꯂꯩꯔꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯁꯨ ꯅꯇꯩꯃꯅ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯛꯂꯝꯈꯤꯅꯤꯅꯦ ꯂꯥꯎꯅꯤ ꯅꯪꯕ ꯏꯃꯨꯡꯗ ꯆꯪꯁꯤꯅꯦ ꯅꯪ ꯀꯅꯥꯗ ꯀꯤꯔꯤꯕꯅꯣ ꯅꯄꯥꯒ ꯏꯃꯥꯒꯅ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯀꯔꯤꯅꯣ ꯅꯪꯅ ꯏꯃꯨꯡꯗ ꯆꯪꯁꯤ ꯌꯥꯗ꯭ꯔꯤꯕꯗꯨꯕꯣ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯗꯣ ꯇꯧꯍꯩꯗꯦꯅꯦ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯍꯥꯏꯕꯅꯤꯅꯦ ꯇꯣꯝꯄꯣꯛ ꯕꯥꯕꯥ ꯏꯃꯥ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯅꯆꯥꯕꯨ ꯐꯥꯅꯅꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯁꯤꯗ ꯑꯩꯕꯨ ꯐꯥꯅꯅꯕ ꯂꯨꯝꯗꯨꯅ ꯂꯩꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ ꯏꯃꯥ ꯄꯥꯕ ꯏꯌꯥꯝꯕ ꯏꯇꯩꯃ ꯏꯆꯦꯗ ꯅꯠꯇꯅ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯕꯨꯁꯨ ꯌꯥꯎꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯅꯆꯥꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ ꯉꯥꯏꯈꯣ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯏꯃꯥꯅ ꯏꯆꯥꯕꯨ ꯆꯥꯛ ꯏꯟꯕꯤꯗꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯏꯆꯥꯗ ꯏꯟꯈꯤꯒꯦꯅꯦ ꯆꯥꯛ ꯍꯥꯏꯕ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯆꯥꯛ ꯐꯖꯅ ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ ꯏꯃꯥ ꯀꯔꯥꯏꯅꯣ ꯆꯥꯛ ꯆꯥꯒꯦ ꯏꯃꯥ ꯇꯣꯟꯌꯥꯏꯅ ꯑꯣ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯄꯤꯁꯛꯅ ꯏꯃꯥ ꯆꯥꯛ ꯄꯨꯔꯛꯀꯦꯀꯣ ꯁꯦ ꯏꯃꯥ ꯏꯜꯂꯛꯀꯦꯀꯣ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥꯅ ꯏꯟꯕꯤꯕ ꯆꯥꯛꯁꯦ ꯑꯍꯤꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯂꯩꯅꯤꯡꯉꯦ ꯏꯜꯂꯛꯈꯣ ꯏꯃꯥ ꯅꯆꯥ ꯄꯨꯛ ꯊꯟꯗ꯭ꯔꯤꯉꯩ ꯏꯃꯥ ꯏꯜꯂꯛꯀꯦ ꯏꯃꯥꯅ ꯏꯜꯂꯛꯀꯦ ꯏꯆꯥꯅ ꯄꯨꯛ ꯊꯟꯗ꯭ꯔꯤ ꯐꯥꯎꯕ
Ima ilake. Ima gi topo. Ima, ai silake. Hui khongi se. Chumda khong manate. Lai mini chat pagi khong ni. Ima, baba. Nasa sa leko. Ima gi topo. Isa bu puk thalapro. Chak sa khom si matang di. Loi ba phawa sa khoni nang bo. Mabo. Thong silon singke. Kapado. Amuk ta to khone. Lambi de lami mayam na chat pa male. Karigumba. Nang na kapado ta krabadi. Amuk changlakani ne. Tonyai na pisakpu themduna phamungda pusilami aduga phamungda moi ani kapminarami nonga lakpada khulgi mi mayam langnabagi makhol singdu tarami macha ahalna baba ai khogi khulma tonda mi masirga leir haidana langnari basibu tadrabo kari haibai bungo soba karaida kanani haige moi mapu karino aina sukyamna kiri basibo macha ahalna ima Aungta kikino, baba, ayam ta tholaga yem kike. He mapu semba lai, aigi isa tumba dadi, soidang amda lehelbiyu ko. Moi mapu karigino, aina sukyamna akiba pauri basibo. Aigi isa tumpok tupu, hausi karayda leram kani. Ay isa tumpok to, amuk ta thiruke. Nangbo, amuk ta tapta khone mabo. Masu nupa amana kanna chelai matongda mamadu tanarei masu nupa duna pupu abo pupu ibungo pupu ka bokado tumlibani nangbo amukta ngai ko haibani ne pupu abo aikoi khuraton siri hai lamina pharag hat pani hai ado ko mi mayab yeng hoi akoi babaga ini husu yeng hoi ton yaina kari haiba no isu Nangi khuraton siri haiba. Hai, mau, isuna haribasibo. Aranba natabra dai. Bisakna. Hayu ne mau nangbo. Isuna haribasibo. Aseng bara haibani. Imagi topo. Imadi kari oira sigene. Ton yaina. Kari torabagi. Mau nangna tumina kaplaga lairibadubo. Nangsu angang na haibasibo. Thazaribra ne. Baba. Nasuna haribasi asengmani. Aikoi tumpok to laitri papa. Kari haiba. Ipagi tumpok. Nangbo ngarangda. Ipagi nakta leplan batay ni nangbo. Imagi at tuomba. Nangbo chakpuk talabro. Ado kyam na lap na. Imana abog hana uba panglaroy na mamapamda. Nang na-chat kriba dubo. Imagi at uma. Nang imagi na ang taamok tadilaklam ko. Imana isagi tsak buktan na inbaloy jiye. Imagi tompo. Miyang gipana na bataw rubagini ko. Kasi ayigi isa na. Jaba mapungpada. Tumba mapungpada. Oy kat kribasi. Ontong na pengkije dako. Napagit tamoy se. Asumna, tongpo ki tawa yaudraba asiba haksangdu mayambaga khulgi miyoy singana yumda puraklami aduga mathaw mangam phajana pangthok pirami tha kaya haukhre. Tongpokpu pahaluba iyambadudi haujiksu miyoy kana matana khangbidana mana langzaruba maralduna awawa potlum ama oiduna ngauri phairi adumak laikirami. Aduga tompokna sikrabasu magi thawna phaba amadi miyamna nushina sonaba minglendi haujiksu khul khudingda sonaduna lehaurammi.